ngasi phone ki batungan tungan pa Manipuri si phone singdagi maroibi pausing myamna thamjigi ahanbada Hargar Telanga campaign gi sorom oina mega marathon pangthokre Chief Minister Iraibakna athoibani khana thabak tawrabada aikoi punsin mangamani lamdam asida lairiba aikoi khudimangna Iraibakna athoibani haibigi wakhal da mang thamlaba thabak tawrabada aikoi punsin mangamani haina Chief Minister en berena phongdokre sanalaiba pauksi digi maroiba paukra India na ning tam kiba say humdraga mga mapung farak pagamari layna na BJP Manipur Pradesh na sinduna nambol maibam lok pusing digi lam thara kiba mega marathon lamjil gi manamatum genthok pagi thoramda Chief Minister na hai Manipur khunda minari ba phurup khudimak na imalai bak na athoi bani haina khalabadi phurup masil gi marakta maset makai gi weba wakhal mayam pokhaliba si lairoi phurup amakhaki wakhal mayam asi mangkhraga state amagi wakhal phon mangani India da laiminari ba phurup mayam asi ammam toina laiba tarabadi India pangal kan mangamloi haibagidamak Prime Minister Narendra Modi na sabka saath sabka vikas sabka biswas amasum sabka priya prayas ki wakhalon asi haudokibani magna hai aigi haina haibigi muhutta aikoi India gi Manipur gi apunbigi waphamda ngangnarakpa matamda apunba Manipur ama sagatpa ngangmani ningtam thauram asiga mari lainana India gi masu ohum gi phiral Himalaya matol yokre Manipur sa awang kauburu asukpa thangjing singdol urkhul tamenglong de India gi masu ohum gi phiral paiduna lari BJP si miyam gi mateng yaudana party ngaktana lepa yabanate Azadi ka Amrit Mahotsav ki marathon asida maibam lokosingdagi koilas selakliba lamsang lamjel sarb gyariba punamak pulenga kemasum party gi mekedi gi thakali Seliba lamjel asi asamba lamjel nati tariba humang asamba nati maduna apun India mapangal kan be India ma gi pausel piribani lamjel asi ai khoi gi lu da tongda singli da iram da nungsibi gi ihul yaw ngaktani nahan makhe sigumna puna ningtam numiki thoram sargyaba phangnaramde phanglabasu khangnaramde adubunga sidi BJP gi makhada adugi mahau phangle phiral gi magun khanglakle nation nungsibi gi wakhal forakle ngasi gi lamjel seliba mayam asina piriba pausel si India gi mafam khudimakta sandokiduna apunba Manipur ama apunba India ma sakatpada mateng pangla saiki Prime Minister Narendra Modi na India gi miyam sotan hingba yaroi wana leiba yaroi yum leitaba yaroi ising thaktaba yaroi letrin leitaba yaroi lambi phattaba yaroi haiduna nonganbadagi numitta ba phawba koi chen na thabak tawriba sima thagat piba tai haki thawra madura BJP Manipur Pradesh ki President S Sada Devi General Secretary Organization abaigiri yauna party gi lusingba kya sargyaki makasa tarak poina to papawm na loinabi sibigi suti pibi khidraba personal ama berek siramle 5MR gi official sing sairak pibina ba takshilakli Tamenglongi khongja role da liba manga super Manipur Rifles ki ADMs 1 posting taba rifleman amagi loinabi anaba nungaitre kudak ta thola o haina masanu pana paw piraba amasum matak thongba battalion gi official sing suti pibina ba haizaraba phawbada suti pirakhidra matungda ma ke loinabi sibi ki paw tabadagi mapuribadu berek lek tharaktuna sikre hairi laikhidraba personal adugi maming khongam ibo halbi sahi yang kai mapan kawi mahak ena mamang lekai ward number 5 tiki laikhidraba tombagi masanu pani mark 5MR da rifleman number 24096 oina thabak tawi laikhidraba ma ki loinabi dugi mamingna thongam ongbi maipak pisai humfugo humde kawi makhoi ani gi sahi kunthra ga truk rom suraba masanu pa masum sahi kunga tre rom surabi masanu pi ama hondo lambi laikhidraba rifleman asigi masanu panangarang numidang pawmi singda hai ma ke apok pi lek tharakpadi gi thasi ke ani gi numidang pung tara makhairam tarakbada rims hospital casualty da pukatki mathangi numita ma ki mama ward pusilaga aruwa phiom da lekat naraga lekhi mangna makhata na hai mama gi anaba nuaitre thuna yang na yumna thola o haina mapa bu kauthoki adubu mapa na ma suti pibidre haina masanu para paw handoraki anabigi hauji oiriba phibam amasum doctor na layengbigi amadi layengduna lairiba anabigi photo tharaknaba mapana khangalaki aduga mahak se sing aduga loinana suti thagi haina phongdorki khudakta masanu pana se sanga amasum photo sing adu thaki mapa aduna sumathak tongbo official sing suti pibi naba haijabada Independence Day ki tharam laibani na suti loba yaroi haina amukasu paw hawdoraki
Masanupana makhatana haki tangkak anirak thongna suti piyu yadraba mapaduna masanupada kaplaga Khongjaro du leriba 5MR gi battalion gi official sing asidi CLP dragadi thapa amata tawbide haina phongdoklami mak ti CL leitabani na pi busungam di haina su pawdon mangki asumna numit kharani layeng laba matung tha sigi mapana mak ki mama RIMS hospital aroiba yehtan ki pawdu mapada hakthingna piba ngamdabadagi maka thabak tawminaba personal amada pawdam bina baiki ngak leraba tungna mak ki mapadu phone toroktuna khang ngamdaba makhai kablaki Pausna makhatana hai maki loina bishire ehak numit kharani dang oiraba suti pibiyu haizaba phawbada makhatana amuk suti piyu haiba yakide thamoi suklaba mapaduna mak suti piyu haiba yadre haibadu phongdoramki masanupaduna makhatana pawmisin haiki tha sigi taraga mathogi nungthil pung aniga minute kunga mathoi rom satpada posting maphamdigi kanaguma miyu amana phone taraktuna ibo halbi berekta turaga leramle Madugi matungda mahak laikatnaba ngamdana laikidre haina phungdoraki thawdo osi yamna ningba kaningai hoi mahak apokpabu personal kharana thamoi suolaga amasum laita handaba thawdo kaya singaduna ot nairaga khatpani haina maral sikhi oinam apun maira paibi lupki secretary songtham anaubina pawmisinai tholiba thawdok singasi thamoi sona nuaiti maki loinabi anaba nuaitre haiba matamdura suti pidragasu sire haiba matamdura thuna yangna mayumda halanabagi khudong saba matang piramlagadi thongam ibo halbi shiba makti shiramloi masa masu sing konduna leramgani nuaitaba thawdo asigi haurakphama masu makpu otnairaga hatle haiba thawdok sida sienariba personal singi mathakta home gi thawsu puriba se minister na miyeng sangbiduna serak pibiyu makhoibu serak hek pidriba makai asibak sang lokhiroi panba yabadi mga subu MR gi battalion manungda laikhidraba thongam ibo halbi gi haksang hauji hauji jenems ki mokti yorakre ma kamdawna sibano haibigi matana battalion asidagi su akupa paw amata phangdri postmortem tawdribani na kamdawna sibano haibadu khangmangamdri hairi hena pawshna makhatana phongdorakli makha satarak poina thawdang poksi dige to pawmuna luhongba chahi 64 gi matungna masai sei 100 helaba matai manau IVF ki kuthangna masa phangkhre miyoi million ama khaktang thokpa yamna tangba case ama oina Rajasthan gi Alwar district sei 100 helaba nauna masa phangjakre masai sei 100 ga manga helaba mapuroiba masum sei 100 helaba nupi esina luhonglaba matung sei 64 gi matungda invite to fertilization IVF ki matin angang adu phangjakhibani baby boy edu Alwar da liba register IVF center ama oribe indo IVF stature center baby da pokhibani seyama makhairong gi bamang na masagi sei 100 ga mga suraba matam kuina luhonglaba matung mamita masa uraktabadagi ningba kairaba gopisana mahaki mari matagi kuthangna center asida sakhi gopisana masumaki luinabi Chandrawati aniasi Rajasthan gi Jaipur nakna Haryana border gi khulama dalebani matai manau ni isna luhonglaba matung masa phangna bahaiduna metropolitan city singda satno honaki adubo are mataki haina IVF experts Pankaj Gupta na phongdoki masagi sei 100 ga mga suraba gopisan Zunugi Mahania village tagini ma hana Indian Army da thabak toramani adubo Bangladesh war da makhongna nongmaina panduna suki IVF expert Dr. Pankaj Gupta na haibida IVF ki kuthang ahum suboina attempt tawkiba adu nupi adu miron khibani nupi adu miro lakpa matamna masada yam harauki adubu sai yamba oibana khudong thiba thokadra haibagi masada akiba kya lei laibok phabadigi haukiba ningtokaba numita masa mau faraba baby boy ama poki mama amasum masani gi haksang gi phibamna kariguma amata asoiba lekide angang adu pokpada kg 3.5 lumki handakta parliament law ama pass tawduna sai sigi jun thadagi satna baukiba adugi matunginadi nupa amasum nupi ani gi sai si yangkhai helabadi IVF infertility center nama khoibu treatment tawredabani adubu laibak phabadigi law ru satnadringai mamangda nupi edudi hana miron khrairi IVF experts singi matungina nupi na sai nifu helabadi IVF cycle asi work tawda sada 20 gi sangslei sai hengalakliba kudingi mai papu ki sang asi sada ani ohum gi sang handarai masai gi sai nifuga manga masum masigi mathakta lairaba nupi sina IVF treatment gi kuthangna miron baibisi sada ohum kaktani adubu Rajasthan gi Alwar district nupana sai 100 manga duga nupi na sai 100 surba matai manawani na
IVF ki kuthangda angang pokhiba miyoi million amagi manungda ama khaktang thokpa yamna tangba case amani haidi hena pausna makatana phongdorakli makha satara koina hoyelan pawdagi to papawmuna mikhalda EVM sizinaba lali herakwa petition Supreme Court na dismiss tawkhre lebausida satnarakliba democracy gi lengak lon sigi yanglen saru oiribe assembly amasum parliament gi mikhalna singbada ballot paper sing sizinabagi mohta electronic voting machine EVM sing sizinaragibasi lali amasum sizinarudabani haiduna challenge tawkiba petition ama Supreme Court na merit yaudi haiduna dismiss tawkhre petition asi masamaksu advocate oiriba ML Sharma Kauba council amana file tawkibani Mano Supreme Court of Pongdopagi Matungina Lebasigi Constitution ki Article 100 na piribasi Lebas the Lady Miamgi Mihut Singi House Amasum Power of House ki Ahang Basing Lehandabaga Luinana Hariba House Singasi Quorum Hanana Bigdam Mikal Pangto Pai which Tangai Patana Taudubi Yadraba Provision Amanaki Adubu Representation of Peoples Act 1951 Section 61 Egi matungina democracy gi lenga anglon chatliba lewa sigi mikhal sing pangthokpada ballot paper sizinabagi mohta EVM sing sizinaraklibasi lali haibasini petitioner na phongdoraklibana Representation of Peoples Act 1951 gi mikhal pangthokpada ballot paper gi mohta EVM sizinabi haliba section 61 EAC semduna sanahankiba matamda Lok Sabha natragana Rajya Sabha da vote launaraga ayaba piduna pass tawkiba section ati Maramaduna Levas Gimical EBM Sijanavigi Ayaba Pidiba Representation of Peoples Act 1951 gi section si Sanabiaroi Maramaduna Union Law Ministry na high section Simak Sijanapam Toktaba illegal Loibamadi unconstitutional Oiba section ni Habigi Sang the oral Lama Levasi Quaidi Wang Boyel Sangasin Lobiu Hazarakibani Advocate ML Sarmagi petition Adungasi Supreme Court ki Justice SK Kolamasum Sundresna Lokotano Kanarapada, Advocate ML Sharmana Fungukibada, Wapamadugi Pakumoina Court Kimakedi Mon Levasigi Hawksta, Satnariba Sing Nahakna, Silence Tarakli Habagulina, Miamna Bot Hadana Riba Sisunahakna, Sing Naraklabra, have a Wang Court Kimakedi Ganki, Aduga, Nagna Masibu Sing Narakliba Maram Kadigino Hanki, Loina Nahakna Pile Torakliba, Ballot Paper Gimota, EBM Season of Lali Hariba petition Sigi, Merit Leti. Maramaduna Naki petition asi dismiss Tauraki. Panmayabadi Levasigi say Karaki Mamandi Pangtokwa Assembly, Parliament Singba Mikal Sing the ballot paper Singi Mohota, EBM, Missin Sing Sizinabigi Tuanba, political parties sing EBM gi Matang Sing Naba Pin Buapum Kia, Fondo Nakiba Kraven Hanisu, Paush Namakatari Atopa Paumana. Athobusingi Ning Sing Numita Yay proposal Pinarakli. Mausagum na kumsi sahigi hayang pangthok doriba Manipur ga thaubusingi ningsing numit August taragom doi tharogi mawainana Governor Lagani Chief Minister in Berena mas Minister Sinda Thongambi Surjat Awangbu New My Name Sakib Gen Yumnam Kemsanam Sum Haikam Dingona Ye Pauza Pirakli Governor na Maki Pauzil Numidasiki Thoronga Aikoigi Mathauna Faba Ipai Pusing Bir Tikendrazit Tangal Generals Sirai Naga Pukrambam Kazao Niranjan Sobedar Masum Mamalebaki Ning Tamba, Kananabagitama Tawana Pontak, Pikrava, Taubasingbu, Amuhana Ning Sing Halihadi. Makoina Dungakumza in Singamosanipan, Maudraga Matoida Mapangal, Kalaba British, Empire Bu, Selens Tautuna, Kashum Sanga Laviki Mota, Ning Tamba, Mang Labadi, she keeping up high higher British Mayuk Naram Kipani Hadi. Makasa Tarapoina to Papa, upon Manipur Henbigi Wakal. Mang Tharabadi, Masit Makai Tavaki, Wakal Mankigani, Bire Manipur Gimepun Kudiman is Teresibu upon Manipur Amo Hengadavani have a wakalona Mang Taraga Tabak Toram Punamapang Tolavadi, is Teresida Masit Makai Tavaki, Wakal Mankigani, Highness Minister in Berena Fondokre, Wapa Masilebas in the Ningtam Lakusai, Hundraga Manga Mapung Parak Pagidamak, Sataragib Azadik Amrit Mahosaki Saru Amaoina, BJP Manipur Pradesh na Sinduna Tidim Lambigi, Mabam Lot Pasing the Gilam Takiba Manipur Mega Marathon English and Kunganituda, Makuk Matang Tarakraba, Lamze Loishinda, Party Gimakedi, Manamatum Yentopagi Toram the Sarugiaraduna Fondokibini. Komalampak Indoor Stadium the Pangtokiba, Nasigi Toramadu Youth Affairs and Sport Toram Supuriba, Works Minister K. Gobidas,
Textiles, Commerce and Industry amasung Corporation ki thabak puriba Minister Nemsa Kipgen, BJP Manipur Pradesh ki President Adhikari Mayum Saraya na party ki makok thongba amasung maruiba lusingba singna saryaki. Mega Marathon adugi makok mathang takraba singda mana yen thokladuna Chief Minister na makhatana phongdokibida. BJP gidi lebasigi miyam sotana lehaloi habigi aset pa phirep amagaloinana Prime Minister Narendra Modi na lusing belenga na sangchilakpani lusing basigi makhad lebak miyam gi thabak tawjaba phangbasimak lebu phabnaiki Manipur da BJP na lusing belenga amu halakba ngamlakli basi party asida miyam na thajaba thambiba amasum miyam na party da thamba thajaba sing BJP na thabak to onthokpa ngamkhibagi mahinaiki BJP gidi Nation First haiba wakhulon gi makhada apun mapangal kan bi India ma ohenaba thabak sing pakhalak leki ngasi gi thoram madu saru yakhiba tai minister sing di TS Bisorje TS Basant Kumar Y Kemsan M Susindroni aduga Bisnupur gi DC musum SP saru yakhi Panmayabadi BJP Manipur Pradesh na sinduna pangtokiba mega marathon adu punna lamjeloi lising ani rom na saru yakhibani marathon adu Nambol gi maibam lot pasing gi lam tharak laga Khuma Lampak Sports Complex da lamthungpham oikhibani hansu paus na phongdorakli atopa pawmana FBI gi office ta namduna sangna bo hona kiba mahatkre US gi Cincinnati City dal Laiba Federal Bureau of Investigation FBI gi field office amada namduna sangna bohona kiba khulai paiba miyema pung khara muknaraba matungda law enforcement kangbuna nongmena kaptana hatkre Federation Law Enforcement Agency sigi statement matungina miyoiduna sagol sunumiki ayuk pung 8:30 tabad office adugi visitor screening facility da nampuda sanction na bohona ki Nihak lairaga miyoidu mafam aduragi sen kema suma ki gari edubu law enforcement kangbuna tanaki ma Wilmington manak to officer singa mayonaki makhoigi marakta pungkhara nomoi kapnaraba matung nungthilgi matamda officer singna mak pu hatpa ngamkhibani swaidi makasa tharakpuni Isel Express tigi topa pawkrana court ki yathang indana primary oza lisingani henbiki promotion namsinduna thamle Samarendra Manipur lenga asina program kya paikhatuna education fagat hanaba khonarabasu primary oza lisingani rom promotion PU haina ayaba piraga sahi taraga tarulom namsinduna thamlaga promotion P dana phonare IS officer kharana makoi gi khudongsa balaunare launa khonare haina graduate teachers promotion demand committee gi convener Howism Samarendrana PN pa phungdorakli ngasi pisum da leiba Manipur state pensioners unions office da Pangtopa Paumising Unaba Madi Committee is ki Maud Sinduna Wapamasi Fundorakani, Magna Makhatara Dunhai, English singing a Taraga Turok Matamdugi Education Director and Prabin Natukipo Order Amada, Prahari Oza Sing Saiter regular or in a Tabak Torok Labadi, graduate Oza or in a promotion PBR Havisi Khan Karvani, Oza Singi Madi Lenavisi Sang Kauraba Matung English singing a Kungi Zulai Kungo Humdoida, Matamdugi Director of Education STS Kirana Final List Amatoki Makatabo and Tabak to Ontoknaba, Directorates of Vigilance Clearance Lonopasitaki. Directorates of Vigilance Director in English Aniga Kungi September Taraga Turkta Clearance Adu Taraki Makatabo in Education East Commissioner M Hare Krishna Canbelator Thaduna Promotion PBR Haitan Order Toki English Aniga Kunga Matogi November Taraga Nipanda DPC Pamayare having notification Matoki Board members Singsu Kanki Satariba process Punama English Singamaga Samapan Modraga Mangama English Aniga Taraga Turki RR based Organi DPC matam lep kraba matungda SSA primary oza singna makoi bu khudong saba pigadabani haina court satpegi interim order ama lakpadagi DPC phamadu yakhidre primary oza singna su court satuna thenaki English singani ga kungam matugi December kungam mathoida high court na judgment ama pire court ki judgment aduna SSA primary oza haib scheme dagi integration tawrakpani amasum normal character da designate sayol ani manung tawre aduga primary ozani having order to aduga final tentative list ama sayol ani gi manung da tho thama gi manung da eligible list ama tho aduga hana leramba primary eligible oza singa punna DPC tabu yare have order to have interim order adu yauri punma yana na matung da thabak to onthokna na ba kyarak mari lenaba singa haire education department na kaya thoidna lekhi tungda court say sigizun taraga mangara condemn thaki
Madu khangbadagi education department na date back taraga June tarak humdoi final list ama thoki court ki case hearing July 15 da sathaduna court na haibi indaba karino matam sangna wazaraglab oja sina karigi khudong saba pidabano haibigi wafam makoi gi council thamki atubu matam na thabak to onto waiki makhata na tha sigi kunga humdoi da makhata bi hearing gi matam biki matam asi phawgi manung na thabak to onto kadabani haiki tan pham asida yamna ngakpa mongna tha sigi mangada Directorates of Education is na another notification ma tholaki notification to the primary oza na graduate oza oina promotion pi with oza sing adugi education certificate sing the marks ada yang kai phangbu oigadabane duga BED plus tawu oigadabane haini yauri masina oza ayamra asobu ningba kaiba ma tholakli sai kun kuntra sai tara tronga wazraklabu oza sing asigi mayuktani makoigi imung manunggi lanai interest kudong saba lang no bona bani English singani taraga marida Deputy Secretary Education order mathok na primary oja sing BED tamba yadi habisle thawongdi committee asina kanem taw athubu order adu handokada bani natragadi asobu I hola kani hainasu makhata na phongdorakli aduga hausikoi na di myam paw sumatang sa lusinjarge masu myam pun anabobdet ngaminasi and thank you.